Ahan Marui Boxing Pijari. Cookie Militants in the Molom the bus calmed and check to keep a git to NSCN na Tarain Lodi Hari. Lei-Ingkhol Bulangana eviction to Winnie Hadibasi Yamna Dictatorial Oiva Tosilni Hina MMTU na Founder Day. Nepal social media Tingbagi Wahodana Hasingna Irang Horpagi, Police Kutona Badami Taragamapan Sikre, Prime Minister K.P. Sharma Oli resigned to Kray. Molom the Cookie Militants sing the Satakibato Madu Nagagi SCO Singna Yaning the Bofong of Notre Day. United Naga Council ge matam kaktaba economic blockade hokray. Amadi Government Polytechnic College ki matam kuina awatpa oza hapiraktabana maram oiraga bhairoi singna college ki get so lonsin duna khongjang junction kray. Kromjari, Mami TV Prime Time News, yang David Wiris apun pamari THOKCHOM na taram luksari. Hoji pau sandona pijari. September gini pan ke ayukta Imphal ukrul lambi ke Molom da nagagi miyoi sing puduna lakpa passenger bus ama SOO group ta Yauba Kulai Matik Chana Paiba Cookie Militants sing the Kamduna, Sek Tokiba Amadi, passenger Amadigi mobile phone Mulaga, footage sing Mutat Han Kibagi Tawangadu Government of People's Republic of Nagalim, NSCN na Akanba Moongda Yaning Deba Fondorali. Secretary Wung Tangkul Region Government of People's Republic of Nagalim NSCN na Thadurakpa Cheron Amada Cookie Militant Singi Tawang Adu Naga Miyamda Kanaba Hawutanatana NSCN ki Wakalon Bu Singnabani Haina Logani Hari. Imphal ukrul lambida Naga Sing Puduna Lakjaba Sina Kaitil Imphal Chenba passenger bus Amabu Molnom Cookie Village da Mafam Aduda Leramba Shuda Yawa Kulai Paiba Cookie Militant Sing the bus Kamlaga Se Tobuga Lunana passenger Amadagi mobile phone Mulaga Makugi Camp ki photo Nambra Ying Kibaga Lunana Footy Sing Namduna Mutat Han Kibagi Tawangadu Santi Pamjaba Naga Sing the phone na Kanabahawune. Thawangadu Kwaidagi Kanba Mongda condemn Tawi. NSCN Cookie Militant Singi Thawang Adu Taraina Low Debaga Lunana Makoi Matakta Kupna Yang Silagani Hari. Gram Panchayat Singla Sathariba 3-month saturation campaign on financial inclusion schemes at Gram Panchayat level ki manung chanba oina nomugi oiba financial literacy camp ama ngasi Thawal district ki Lilong Ima Kaithel pangthokre. Department of Financial Services Government of India ki liching makhada Thawal amasung Imphal West ki lead District Manager Amadi State Level Bankers Committee Manipur Anina Sinduna Pangthokiba Financial Literacy Camp Adu Hongdokpagi Thorumda SBI LHONE Circle Gawati gi CJM Pravas Bosna Athoiba Mitungnet SBI Administrative Office Silongi DGM BNO Samir Khan Jahana Thauram Mapu Aduga RBI Imphal gi GMOIC and Sridhar SBI Imphal West ki AGM Amadi SLBC Governor Manipur Kumukcham Okendro Singh Lilong Municipal Council ki Ward number 3 ki Councillor Asmal Nisha Ward number 6 ki Councillor Abdul Barik Lilong Bazar Development Club ki Secretary MD Amuba Amadi BJP Manipur Pradesh Minority Morcha ki President Askar Ali na Chingbara Akhanaba Mitungnen Chingona Saruyaki ke Maduda PMJDY account opening PMJJBY PMSBY APY re KYC of all SB account
digital fraud prevention and unclaimed deposit ki matangda miyamda tawgadaba tawridaba sing amadi bank loans ki awareness pibana chingba kaya miyamda khudong chaba sing fangan kibaga lunana bank sing na piriba tongan ba kanaba kaya singi matangda sandokna miyamda mamutana khanki tongan ba bank branch sing MS RLM CSPs amadi CRISIL gi mihut sing su saruk yakiba ngasigi camp aduda Thawal amasung Imphal West ki LDM Dr. Maitram Utam Luang Kaksing amasung Sandil gi LDM A Atias Navart ki AGM THOKCHOM Kiran SLBC ki coordinator N Kangba SBI Imphal East ki AGM Loko Peter SBI Thawal Chief Manager Peter Krasi SBI Lilong Branch ki Branch Manager AK Gitanjali Devi Chingba Kayasu Saryaki Lei-Ingkhol bu High Court ki complex Southok na bagi damakta eviction tawani hariba si yamna tamthiba dictatorial oiba thausil ni haina MMTU na thadorakpa cheron amada phongdorale thausil ase anganba ning thau palingai matamdagi leiraklaba ruling class ki kangbuna tola tarba micham miyambu tuhat pibagi thausil adumakne thausil asina maning tamba leibak amada leijarakpa yelhongmi singbu masagi maramda maktada refugee sakni finiba oina lehengadori hari Lei-Ingkhol gi leiriba khul asi lising samapan nifugi mamangdagi leiraklaba khul asi da leiriba miyoi sing asi matam adugi khunai gi aranba mityengdagi sokna samnadraba TV amasung leprosin narba miyoi singi leifam oina leirami Aikhoigi khunai gi maraktagi leprosi amadi TV na narba miyoi singi imung singbu inthoklaga thamlamki sangnaba matam asi mafam asida khunai gi akhaba amadi minok maisalakta khunja sing asina hinglaki lising samapan humfugi MLR amadi LR ek ki makhada matam adugi leingaki angam athau singna khul asida changduna land survey fawba tawduna laki asumna hojikti leprosi amadi TV leinagi akiba loiraba matung khunja singna khul asibu nongna semgatuna leiraklaba matam asida High Court chawthokpagi mingda khul asibu pata piramde haiduna eviction tawba haiba asi aranba injustice oiba mitengni law haiba si constitutional law amadi human law anigi marakta karambana hena justice tofam thokpagi haiba adu ngasigi wild bichar tawbasingna khangbini khul asibu eviction tawraga khonggaw nagadoriba mafam asi Mai ising lambi thong ningthina leitaba miyoibana khundaba yabagi mafam oidri masida sunatana imung amagi piriba area si 30 by 40 feet khaktani hari ngasigi lenga asina chathariba chawkhat thaurangi mingda eviction toriba asi yelhomi maitei singi mathakta atamnana chathaba thausil male loinana leiba Kananaba micham miyam ngak shiananaba khul ngak pathoklubagi maralda fabagi thabaksu yelhomi maitei singda apanara chathari asigumba thong singa se MMTU na akan mamongda condemn tawi haina chirona sida phonorale Indo-Myanmar border fencing khaba lep kadabani amasung border da free movement regime FMR amuk hana chana hangadabani haina taksinduna naga tawa mafam singda United Naga Council UNC na matam kaktana economic blockade hokre tha sigi nipan ga hingnung yaidagi hokiba matam kaktaba economic blockade asina maram oiduna pochei puba gari sing chatpada chaun apan boire khongjang asigi manung chana national highway Imphal Dimapur lambi paringda Senapati district ki Taifouda blockade sogat pasingna truck sing khamduna akanba mongda sek tobagi thabak chathaki masina maram oiraga lambi asida Senapati phawraga Imphal tamna tangai fodana changba miyam gi pochei sing pusilakpa yakhidre gari sing lambi da panduna leinaba yaure hari
Nagasing na kundaba atay mafamsing dasu blockade ki khongjang changsinba hokre hari. Matam puting magta koi nakong sitar laise krigoma any crisis problem thok nation ki president na wahay aman ni hum thamlaga koi prayer tawraga nisi ke koi gi thabak thoram se pumnamak sikna government na sarkar na nami haibagi matagum makhoi gi kusira si tawrapagi damakta akhoi naga lairi akhoi naga hingli nangna sembira manna chana soi khoi mayam lairi haibagi khudam changdam du utna bagi damakta akhoi gi right adu phangna bagi damakta akhoi gi lam adu kanna bagi damakta thungpham masidagi ngasidagi haure harga ipai mo sor akhoi na nahaki mingda akhoi gi tendaba akhoi gi yaningdaba mayam adu utna bagi damakta sem saba loire ipai mo sor nahangna yaubire harga Ngarang ayuk pung nipalom tabada Imphal ukrul lambigi molnom beleski khutlai paiba singna suda yawba kuki militant singna lambida lakjaba passenger bus ama khamlaga check tobaga loinana nagagi miyoi amadagi mobile phone namduna mun kibaga loinana maduda yawba footage sing muthat han kibagi thong adu nagagi CSO singna yaningdaba phonglorale Sagolmang area Naga Students Association kuki singi thong adu mingonda phone na khanaba hobani hari Association asigi President San Kui Rai Khana thadorpa chiron amada kuki singi thong adu khwaidagi akan mamong da condemn tawi Imphal ukrul lambi da lakjaba Naga singna tongba passenger bus ama molnom area da mafam aduda leramba khulai paiba kuki militant kharana namduna bus khamlaga passenger amadagi mobile phone namduna mullaga makhogi camp ta photo namkhiba yawbra haina check tobuga loinana maduda yawba footage sing namduna kakhatkiba adu khutlai paijadaba michamda aki akang pibani haina logani kuki militant sing aduna nongmai round kharasu kaptuna Naga sing aduda kihanbagi thabaksu sathaki thawong adu Naga sing na taraina lodi kuki singi thawong adu yamna tamthiba pangdaba amadi lona yaroidaba thawong amani asigumba michamda akan aring singbagi thaba asi makhatana chatharak labadi Naga singna chap chana paukum pigani haina association gi chirona sina makhatarak lei Radio Loktak na ipau gi lamda miam gi seba torkiba chahi mapan mapung pharak page kumol thoram ngasi uchiwa da leiba Radio Loktak ki auditorium da pangthokrai thoram maduda M Joy Singh retired IAS Moirang Them Ibol Singh retired principal Dem College of Arts amadi Commerce U Ramesh Singh Vice President NPP Manipur State Unit Angom Rosoras Mani Advisor Masal Dr. Sanasam Shubha Mion Faculty Member Manipur University Amadi Hassan Sana MM na athoiba mitungnen sing oina saruyaki thormaduga mari lenana social worker Urikimbam Ramesh na haikibada haukiba chahi lisingani kungomdoi gi medagi horakhiba Manipur gi lan maram oiduna Lairiba Praja Singna Wariba Marak Asida India ki Prime Minister Modi na lakani hariba si tasengna ikoi miyam gi khwaidagi laibuk phabane adubu masida ikoi na asa tawroi si Prime Minister laklagadi Manipur da lairiba awaba singa si ubirakanda ikoi mayam gi awaba koknaba karigumba kharadi soidana tawbiramgani haiba asi ikoi mayam gi thajaba adu thamjari aina miyamda haijaning bari tasengna Manipurda hojik aikoigi marakta miyambu achumba maikeida puba ngamba leader ama darkar lei aikoigi matik chaba responsibility loba ngamba miyambu achumba lambida puba ngamba leader ama semgatpa matam oire haina mahak makhatana phonokhi puba ngamba dumba leader ama ka darkar lei tasirani ngasi ma Manipurda akoigi political charama ba ta sina mura maka da koi popular da me na pam na da issue ta sina ha da koi su kuja bada masi ko leadership ki issue khara ko level do na tawe aduna ai be ame thamjani ni ai koi na singa ai koi je matik chaba responsible logo ngamba praja singji tai ta ai praja singji wa chu balabida koi pubi ba ngamba koi leader ba ka koi chebat pa amadi thibagi matama ba oire habase ai ngasigi koi function na sigi ai kudong tabalo da ai miyam da
India ki anauba Vice President khananabgi demukta Vice Presidential Election listing ni kunmanga ki vote thadana baloiduna vote masing thiba haukrei. India ki Vice President oiramba Jagdeep Dhankar na fam tharokraba matungda hangduna lerakhiba India ki anauba Vice President khananaba mikhal asida India block na sawatpa mirep oina hanagi Supreme Court ki Judge B Sudarshan Reddy amasung NDA na thagatpa mirep oina Maharashtra ki Governor CP Radhakrishnan akanba lamba thengnori. Nikhal ase ngasi ayuk pung 10 dagi hauraga nungthil gi pung 5 fawa vote thadana ki amasung vote masingna numidang gi pung 6 dagi thiba hauki. Nikhal asida mai paklaba mioi aduna leba asigi taraga 5 suba Vice President oigedoribani. Nikhal asi kumjali sima samapan yankhai ga nithoi da sem kiba Vice President Election Act ki matung ina pangthokpani. Nikhal asida secret ballot system da vote pangthoki. Vote asida Rajya Sabha amasung Lok Sabha ki MP singna thadnari President ye Mikhal ga khenaba amana Mikhal asidari state singi legislature sing vote thadar pangtholiba Mikhal asigi Rajya Sabha da ahangba seat manga tharaga MP chani kuntra ga humdoi amasung Rajya Sabha ki nominated member taraga nithoi amasung Lok Sabha ki hangduna leidiba seat ama yauraga punna member chamanga nifu ga humdoi na vote thadnari. Hojik Lok Sabha da NDA bu saugatpa member chani marifudraga humdoi amasung Rajya Sabha member chama kunga mapan leiri. NDA na member chamriga kunga nithui leibana Mikhal asida makhoibu saugatpa kangbuna laina mai pakpagi fibam da leiri. Bangal Students Organization ki academic campaign ki manung chana school sing da survey chatgi shuruk amoina Phawak South High School da chatlubada school asida July ki tang kun ga manga da education s na school asida oja ahum transfer tharki. Hariba oja ahum asigi manung da oja aniri August ki tang anida join toram ki aduga oja amadi ngasi forward join tawdana leramba thengnaki. Loinana oja amadi ngasi forward school kadana tolop loduna leibada education department na yingsin daba amadi oja sing asigi mathakta action amata lodana leramba asi PSO na taraina lodi. Asigumba education department ge thawai daba lichat asina ngasi government school singna nongma nongmagi swatharakpagi machak ama oiribane. PSO na lisang sina larik ningthina tamsi afaba mahiroi khunai ama semsi haina campaign kaya torbasu leingak pariba phamnai basingna thamoi sengdaba lichat kaya asina ngasi mapung phana kanaba phangmangamdre. Leingak ki order bu thawai daba oja singi mathakta khudakta action lokhatkadabane. Karigumba education department na asigumba thawong asi adamak makhata na chatharabadi lamdam asigi education bu kannanaba tongan ba khongjang kaya ama sangsilagani haina Bangal Student Organization ni Finance Secretary Yumkhaibam Oscar na phonokrai. Bangal Student Organization PSO ki academic campaign ki manung channa school singda survey chatpagi saruk amoina Phawak Chau High School da chatlubada yamna ngakpa thaudok ama thengnare madudi school asi da July ki tang 15 da education s nam school asi da oja hum transfer thabirakhi hai ribo ja ohum asi da oja ani amadi August ki tang ani da join tawri aduga oja amadi ngasi phawa join tawdana leiramba thengnabada angakpo phawi oja amadi ngasi phawa school kadana salary loduna leibada education department na jengchandana amadi mahaki mathakte excel amata loduna leiramba asi PS na taraina lodi asigumba education department gi thawoidaba lichat asina ni ngasi government school singna nongma ki sothar paki masak oi ibase. National Health Mission amasung National Program for Control of Blindness ki makhada National Program for Control of Blindness and Visual Impairment NPCB and BI Thawal amasung Fatherland Patriots Memorial Club Kongjom ani nusin the world glaucoma day listing ani kun gamanga ki palan thoram asi Thawal district ki Kongjom Kaithel Labor Community Hall pangthokrai Uniting for a Glaucoma-Free World haiba pandam da pangthokiba thoram aduda Deputy Commissioner Thawal
Hana Kamai IAS na Atoibu Mitungnen, Chief Medical Officer Thowal Dr. Lei-Ingkhol na Thorom Mapu aduga District Hospital Thowal gi Medical Superintendent Dr. W. Ruhi Kumar na amasung NPCB and BI Thowal gi District Nodal Officer Dr. Birvala Okram na Akhanaba Mitungnen Singh oina saruyaki. Thormge Saruk Amoina District Hospital Thowal gi Eye Specialist Dr. Birvala Okram na luchingduna nupa nupi angang kaya mid check tawduna mathau taba hidak langthak singsu lemna yenthoki. Thoromadugi athoibu mitungnen oikiwi DC Thowal Hana Kamaina miyamda appeal tawraduna hai aikoi miyoibage haksangda yamna maruk oiba organ singi manungda mid haiba asisha amane mid udrabadi punamak aremba tagadoribani aduna aikoi khudingmakna mid pu taru tanana sectionna thamnanaba honaba mathau tai haiki ngasigi thorom masi khaktanatana leingakna miyamgi demakta paikhalakpa atei thorom singdasu miyamna saru yasanduna kanaba kaya sing adu lohongnaba honabiyu haiki. Yel Deleba Government Polytechnic College Asigi Award Pauza Sing Asibu Matam Queen Happy Raktaban Maram Oiraga Mahiroi Sing College Asigi get so launchin Dunangasi Wakat Kongjang Sing Kray. Haribo Wakat Kongjang Aduda Saruya Kibi College Asigi Mahiroi Okram Yai Fabina Pondo Kibada College Asigi Oina Award Pagi Award Pangakta Oiri. Hariba Award Pakaya Asibu Yingshin Bidana Menkat Pinanaba Matam Queen Haijaduna Lakibani. Adabu Maru Oina Watuna Ladiba Ozasing Asibu Atubada Happy Nava Haiduna Haukiba August Kitang Amada Government Gi Mafomda Memorandum Amasu Pishinki Masigi Matung College Asigi Mahiroi Kaya Haukiba August Kitang Kungani Panda Award Po Ozasing Happy Haiduna Peace Protest Amasu Sataki Adabu College Asigi Mahiroi Sing Asina Thakiba Matam Adu Fawgi Manung Asidadi Karigumba Positive Oiber Response Amata Pirakidaba Namaram Oiraga College Asigi Mahiroi Kayana Ngasidagi Mahi Masing Tambalepagaluna College Asigi get so launchin duna Matam Kaktana Kongjang Sangsilagani Haina Makataki. Mate sama sumaya tawrai simaram dia koina date August ki date 1 da memorandum am cham cham na hadi formal loina sardo koi governor go na jage haina koina memorandum pisin jabe adugo appointment log jage log du kaim response lakre aduga mug date 28 August da koina peacefully protest ama taw jabane koi awat ko za happy yo koi oza Humfu Gama Toy Bundele Gada Koi Oza 21 Tang Laiba, Asiwa Passing Happy or Adege Kogi, Chokidar later, but never Moragas, Gari Mampa, the Gin, Samusa Silaga, Mishamakon on Silapa. At the matter of Kodige Chokidar Happy or the Koi infrastructure say 1950 established the woman of the Regina Shiba was in Jim Birka, upon the other program that spoke on the Maramoraga. Akina Mutang decisions the governor and me and continue the Havak on Tokyo or Haina or that. Omarui no Zajan Pan happy on Haizabane, Ado Kayam Tangasiba positive response, some Talakabanamara Moraga, upon a date at September set Hazabado Kayam response like Adonangashida Gay, College of Jara, College of Kajara, get them, but there's some Jaraga, a city total shut down Toraga, Laigane, Okogi David upon Juba, demand upon Juba, Makata, and Totagigane. Khas Hanjan Mamdaleba Pakso Memorial English PME School Gi Curriculum Walkathon and Exhibition Ama Explore Knowledge Sewing Skill Celebrating Learning Haiba Wakalonda School Management Committee na Sindana School Asigi Campus Tangasi Pangthokre
Thorambadudha Mayang Infal ACG MLA Kongkham Robindro PME School ki founder cum principal Assam Akas Meitei Forest Department ki Chief Conservator Longjam Joy School ki Vice Principal Naurem Asokumar Pukrambam Sanjenbam Gram Panchayat ki ex Pradhan Naurem Tomana Athoiba Mitunglen Singoina Sruyaki Thorambadudha National Education Policy ki guideline matung in a school asigi Mahirus in the food processing jagoi isay yauna tongan ba extra class kaya takpi tambiduna Lairik tambagi matakta entrepreneur ama oiba ngamnanabagi wakalon phawannaba school asigi mahirui singda takpi tambiraba singi hai singba utuna stall kaya so hangki loinana mahirui singna saba potho kaya so utki loinana mahirui singna nat ki jagoi isai kaya so utki MLA Kongkham Robindrona phongdokhibada ngasi asi mahirui singna hangliba stall singda koina chatuna yengluba amadi mahirui singa unaba mahirui singasi angakpa mawong amada khanghairami masine school asige oza singna atopa school singdagi tadna amadi topa mawong amada lairik amadi mahi masing tambiri haiba khangbangamkhi masi NEP na khwaidagi pamba education gi mawong amane School asigi mahiroi sing tungi punsida achangba mi amamam soidana oigani thajai haiki Chief Conservator of Forest Longjam Joina phongdokhibada ka amagi manungda famlaga lairik tamba mahiroi singna punsida ahenba losing phangbangamloi adubu mahiroi singda tungan ba sinfamda takpi tambiba mi ama oina hingbada haitaba yadraba sinfam kya mahiroi singda takpiba amadi haihalliba school asigi teaching method yamna tamjaningai oi haiki Niti Ayog Government of India ki unique ID Fonglava Ghyanratnaya Academy na sinduna tha sige taret nomaijing numita Assam ki Debpora Auditorium Titavorda no mutada larik chamaga supna ama fongkre Hariba larik chamaga supna ama fongkiba aduda Salin Digital ki chairman amadi Ghyanratnaya Academy ki Manipur State President Dr. Fanjawam Lanajit Singh gi Ahanba Salin Digital na fongba sairing yankhayawa sairing larik soi thurakpa wakan haina mingthonba sairing larik asisu numit aduda fongki Thormaduda Sri Sonmani Datta Director Northeast Book of Records Dr. Hemchandra Burman National President Ghyanratnaya Academy amadi Assam gi sangairaba miyoi kyana Presidium Member sing oina saruyaki Thorumga marilena na Dr. Fanjawam Lanajit Singha na choithorakpa wakalgi aibana haikibada Northeast Book of Records sanduna nomutada tongan makhangi larik chamaga shupna ma fongbada aigi sairing larik choithorakpa wakansu phongba fangjaba asi yamna harauba amadi nungaiba fawi hariba sairing larik asi Bharat ki tongan ba state singdasu fongnanaba panam thamle handak phonglibasi Bengali mayekta phongmani masi maitai mayek Hindi amadi Roman mayekta su fongnanaba panam thamle larik asi haujikki honglakliba matau amadi tongan ba maram singda saithaduna ibani masi Manipurda fonglaba matungda miyamna maru oina oja guru singna pabiraga asoiba kaya sing adu takpiu mathangi khunamda soidana semdoksagi haiki Hojik Pau Imar Thana break amtang lujage break ki matung yam thun hanjar ki Mami TV News bu miteng taru lebiu Hiram khudingda mipal tangbuna lamdam asigi semitlonda angakpa phangna sokchilakpasidagi kharatang oirabasu kanba ngamnaba nomuda sangraba yadraba grocery item sing ahongma mamalda phanghanjariba TomTom store Kwakaitel Haino Khongembi near Pitambara School Miam ki khudong chanabagi damal adom gi anakpada branch kaya hangdokchari Kwakaitel main branch telephone number 8974668678 Wangkai main branch telephone number 9362450966 Sangakpham telephone number 9331608511 Thoubal telephone number 9366490578
Bisnupur, telephone number 8974324929. Kanchipur, telephone number 97747240009. Asina Tingbani. Aikoina, Aikoigi Semitlon Fagatnaba Hotnabada, Tom Store na Achawa Thaudang Yahanbi. Ibe makigano. Asa betamo. Sige se next TMT na check sin na laksilo ka tham khabani ne. Dadarang se juara habaga kita ko. Asumna mayam na machal go ngap shan dugum masigi yung masibu aso yang an ko kada batagi next TMT na ngap seli. Next TMT juara habadi ngap tok na basem bani. Zaman technology si na bana concrete ka tok na tinaba matamda kapang mo amuk hena enggal adli. Next TMT strength is in the quick. Wings, just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break ki matung na dumom kana taram lo sri makhatabada national amari international pausing pijari. Nepal government a social media thingjin bagi frep lork pada maram oiraga capital Kathmandu amasung atai mafam kyada naha singna irang horak padagi police ka khut thokna bada mioi taragamapan shikre kaya amana asopan nangkre mahiru yauna naha kyana zen jet haiba banner makada thoraktuna Kathmandu da leiba parliament mamangda Nepal sarkarna lorak liba frep adu handu u haiduna khongjang singshinki protesters sing aduna parliament mamangda sangsinaba honarakpadagi police na chingnanaba honabada nakalani ki marakta khutthoknarakpadagi police ki maikaidagi tear gas amari rubber bullet kapsinduna tan khainaba honakiba thodok aduda mioi taragamapan adu sikhibaga loinana mioi kaya amana aso open nangkhibadagi hospital pukhatuna laikanarkhi hari ngasi sumakata da khoi saunarba naha singna Nepal gi Prime Minister KP Oli gi private residence amadi communication minister Prithvi Suba Gurungi yumsu mai thadoktuna amang ata thon khre Nepal gi irang asi ka hena kan khatlakpadagi ngasi Prime Minister KP Sharma Oli Home Minister Ramesh Lekhak amasung Agriculture Minister Ramnath Adhikari masa gi form dagi resign tokre ningsingba yabadi Haukiba Sagol Sen Numita Nepal Sarkarna Facebook, WhatsApp, X, Instagram, amasung YouTube yauna tongan da social media ki site kungatruk ben tokshin kibani. Supreme Court Election Commission of India na Bihar da pangthokadoriba Assembly Mikhal gi mangoinana Sathakibis Special Intensive Revision gi thabak thoramda voters singi maikaidagi document puthokadabani haikiba adugi matangda parliamenta Aadhaar chatnadabagi wafum kaya nainarakhiba adugi petition kaya amatarba matung ngasi Supreme Court na Aadhaar bu taragani thoi suba document oina chanahangadabani haina order thokrai election officials singna voters singi maikaidagi Aadhaar na makhoigi saktak se nati haiduna losilu yadavagi housik chathariba special intensive revision adugi matangda chayetnaba kaya laikibani Election Commission of India na pikhiba mamangi instruction singda Aadhaar bu valid oiba document nati haina khangalakpadagi officials sing aduna thabak paikhalakibani Supreme Court ki injustice ngapigani Supreme Court ki justice Surya Khan amasung Jaimala Vaksi na Election Commission of India ki maikaidagi Aadhaar hapchin babu yaning daba phongdorakpa adugi wafum adu yakidabani hiramasugi matangda tongan no maiki kyadagi Supreme Court ta thagalakhiba petition sing adudagi matangda Supreme Court na hearing chatharba matungda ngasi order oina Election Commission of India gi maikaidagi mamangda pikhiba voters singna makhoigi saktak se oigadaba document taragamatoi adugi mathakta Aadhaar na tarani thui suba valid oiba document oigadabani haikibani India ki Union Minister of Labour and Employment amasung Youth Affairs and Sports Dr. Mansukh Mandavia na ngarang phongdokkibada G20 leibak singi manungda India na thabak pangdaba
nahas thabak fangdaba nahasingi chang asi supnatangi chada ani khak leiduna khwaidagi nembo oiri haikre wafam asi mahakna World Economic Forum gi Future of Jobs Report lisingani kungamanga gi matung ina phongdorakpani ngarang New Delhi da mentor together and quicker haina mingthon balup asiga Ministry of Labor and Employment ga Memorandum of Understanding kudek pinabagi thoramda wangang laduna phongdokhibani Minister na makataraduna India gi khongjel yangkhalak leba economic growth asi sector khudingmakta leiriba thabak pibagi khongthang asiga manaba chatminaribani masibu lengaki tongan ba scheme singda mating piri mahangna makataraduna haikibada National Career Service Portal na thabak thibaga mari leinaba hiram singgi anoba solution ama naha oriba singda piribani Assam gi Bokoda leiba Singra area da haukiba ahingda samu singna yumlakta sangsilaktuna amanga takaya thokallambaga loinana masing yamlaba phosing kayasu sathokre hari Pausin hai haukiba ahing athengbada Singra area da masing yamlaba samu lamsa sing yumlakta sangsilakhi aduga yum kai kaya akai atoi thoanki samusing aduna yum kaya amang ata thoan batanatna yumda thamjaba phau amadi sing quintal mari hena sathoki ahing pung anirom tabada Mahendra talukdar koba miyoi amagi yumda ahan boina masing yamlaba samusing singlaktuna attack toki samusing aduna Mahendra gi yumda thamba quintal marigi phau amadi quintal anigi sing loinamak chathokre samusing adu manak nakba jungle dagi chinjak thiba tholakhiba oigani haina khunja amana phongdokhi thogdo asigi pau tabagi forest gi official sing mafum adu da lakni yingshinkre loinana matungda thoktana ba thabak lokhatlagani haina thajaba biramki Gaza deliba Palestine masa singbu Israel lanmina miot minai chathaduna hatok pibagi thongbu United Nations ke High Commissioner for Human Rights ki luchingba Volker Turkna akanba mongda yaningdaba phongdokre Gaza deliba miyamgi nongmuda sangdaba yadaba potlam sing marang kaina phanganbada Israel na athingba piriba asi yamna laibak thibani loinana Israel gi thong asi Marik Chumba Paukum International Court of Justice na thamgadabani haina UN gi luchingba asina akanba wafam thamki Israel gi lanmina Gaza langi khudong chab loduna micham miyam kayabu miot mini chathaba asi khudakta lepkadabani haina akanba wafam thamki bagaloinana UN gi staff singi mathakta kihan khanganba yauna pamdaba thogdok sing chathabasu khudakta lepkadabani loinana UN gi official singna mathau pangthokpada athingba piroidabani Geneva pangthokpa Human Rights Council gi humpu suba session da wangang laduna Volker Turkna Israel lanmi na chatharakiba thong asi miyoibagi punsibu ikai khumnadabani haina phongdokhi Ngarang South Kashmir gi Kulgam district da akanba mongda numai kapnabagi thogdo amada Pakistan machani chingnaba ama yauna lalhoba ani amasung lanmi ani siri hari operation aduda army major amasu soki haina official singna phongdorli numai kapnaba adu lalhoba leire haiba akaknaba pau ama fangbadagi security force singna Kulgam da based over Godar forest area da thibo humbage thabak chatharubada hana lumduna leramba lalhoba sing aduna security force sing da nongmai kapsilakpadage nakal anigi marakta nongmai kapnabagi thogdo adu thokibani operation aduna security force ani leikidre amadi army major amasu soki hari Assam ki Chief Minister Himanta Biswasna Bangladesh tagi lona yadaba maungda sangsilakpa infiltrator taraga nipanbu Assam Lei-Ingkhol Assam dagi tantoklaba matungda ngarang numidang Bangladesh ta halankre hari Himanta Biswasna thadurak pada Assam Lei-Ingkhol na
lamdam sida law na yadaba mong de illegal immigrants sing sangsilaktanaba akanba section tharang locally ngarang numidang Bangladesh si infiltrator taraganipan Bangladesh ta namduna halanki Sribhumi Kasar Dhubri amadi South Salmara district sing da leiriba kilometer chaniga humpuga taret dasmik mangarom sangba international border asida akanba section thorang lauraduna mitop sing sangsilaktana naba honagani masita natana Assam police na state sin bathungna thibo humbage thabak chathaduna illegal immigrants singbo masak khangdok laga tanthok kinanaba khongthang lokhatpa leptri mamang da su infiltrator chamriga yankhai khena tanthok hi haiki yamna nuaitaba thodo amada Haryana gi Faridabad ta imung amada SC Pokhaibada imung aduda leiba miyoi ahum amadi makoigi hui amasikhre thodo adu imung adugi building da paliba air conditioner adugi compressor adu pokhairakpadagi thokibani thodo aduda lekhidaba sing adudi Sachin Kapoor mahaki nupi Rinku Kapoor amadi makoigi machanupi Sujan Kapoor ni pausin hai mathol marigi building adugi ahanba floor da ngarang ayu anganbada AC gi compressor adu pokaiki Kapoor family na tumliba ka aduda maiku kakhalakpa mi singna unakhi hari makoi ahummak maiku aduna shor phunbaragi sibu oigani thodo aduda makoina loijaba hui amasu siki yumlonaba amana ahoba pokhaibagi makhol ama tabadagi makoi makeup thoki building aduda atai miyoi sing kanana ba thuna sangsin ki haina paumi sing da thangki Makatar pasidi sanabagi pausing upijari Jiribam Kang Association Jiribam na sinduna mamang tha August ki tangkundagi hongna Jiribam gi babu farad leiba Lamland Community Hall kam kang sangda Jiribam Kasar amadi Hailakandi gi kangkhut kun ga mathoina saruk yaduna sanariba taraga manga suba Let RK Lalasana Memorial Mix Kang Tournament lisingani kun ga manga gi ngasi sanakiba pre-quarter knockout round match da SAYCA sorok ating bina LECB Babu Parabu Panjal Taragani Pantarukta Maitiba Pikre LECB tournament asidagi lehore Hayang nungtil pung amataba matamda sanagadaba pre-quarter final knockout round match da MITLA Jiribanga YLCA Dibong Kunawa sanagani ngasigi match asida RK Bijoy Sana Singhana umpire H Inau Pisak Singhana scorer Singwaki ngasigi match asi SAYCA sorok ating biga LECB Babufara kangkhut ani na sanaki LECB Babufara na tus ngamduna kang kapki aduga SAYC na maikei khanduna kang sanab hoki kangkhut ani mana kang fajana kaptuna sanaki ahan bahap mamangda SAYCA sorok ating bina LECB Babufara bo panjal taragani thoi anira mangjin thaduna chatki hap matung kangkhut ani makna kang kanna kapnaki adubu apiba matamda SAYCA sorok ating mina LECB Babuparabu panjal taragani pan tarukta maithiba PK Hojik loisilakpada maroi pausing amuna pijari Lei-Ingkhol bu leingak na eviction tawgani hariba si yamna dictatorial oiba thosilni haina MMQ na phongdorni Nepal social media tingbagi wahuda naha singna irang horprege police ka kuttokna bada miui targa mapan sikre Prime Minister KP Sharma Oli resign tokre Imphal ukrul lambigi molnom da kuki militants singna strategy bathong adu nagagi SCO singna yaning da bafungdorali United Naga Council matam kaktabe economic blockade hokre
amadi government polytechnic college ki matam kuina award po ja hapiraktabana maram oiraga mahiroi singna college ki gate so launchin duna khongjang sanction krai Nasi kita mungkin di matang sedang BTV News, losin jari, yang tabi di punung puan berjithok semnam kana krum jari.